ꯍꯜꯂꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯁꯥꯝꯗꯗꯤ ꯚꯣꯠ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯍꯁꯕꯦꯟ ꯗ꯭ꯌꯨꯇꯤ ꯇꯥꯏꯌꯦ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯅꯀꯣ ꯄꯤꯕ ꯗ꯭ꯌꯨꯇꯤ ꯆꯠꯄꯗ ꯁꯤꯖꯤꯟꯅꯕ ꯁꯥꯇꯤꯟ ꯑꯃ ꯁꯥꯇꯤꯟ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯄꯤꯔꯦ ꯁꯤꯗ ꯅꯣꯡ ꯌꯥꯝ ꯆꯨꯏꯗꯅꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯦꯠ ꯑꯃ ꯄꯤꯔꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯥꯏ ꯐꯛꯁꯦ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯐꯛ ꯑꯃ ꯂꯩꯇꯥꯏꯅꯦꯀꯣ ꯑꯗꯒꯤ ꯈꯥꯎ ꯑꯃ ꯄꯤꯔꯦ ꯈꯥꯎꯁꯤꯗ ꯄꯣꯠ ꯆꯩꯁꯦ ꯍꯥꯞꯅꯕ ꯈꯥꯎꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯋꯦ ꯐꯖꯅ ꯑꯗꯒꯤ ꯀꯩꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯂꯛꯈꯤꯒꯦꯀꯣ ꯃꯌꯥꯝ ꯋꯥꯠꯂꯤ ꯄꯣꯠ ꯆꯩꯁꯦ ꯑꯩ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯤꯃ ꯄꯤꯔꯦ ꯊꯥꯅꯕ ꯁꯤꯅꯅꯦ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯀꯥꯡꯍꯟꯗ ꯑꯩꯈꯣꯏ ꯖꯥꯂꯤ ꯀꯥꯡꯍꯟ ꯌꯥꯝꯅ ꯑꯄꯥꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯏꯗꯣ ꯀꯥꯡ ꯆꯤꯛꯇꯅꯕ ꯀꯥꯡ ꯌꯥꯝ ꯆꯤꯛꯏꯗꯅꯀꯣ ꯀꯥꯂꯦꯟ ꯌꯧꯔꯝꯅꯤꯅ ꯐꯅ ꯑꯗꯨꯝ ꯐꯖꯔꯤ ꯑꯣꯔꯦꯟꯖ ꯀꯂꯔꯒ ꯑꯣꯏꯕꯅꯤ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯃꯌꯥꯝ ꯑꯩ ꯎꯠꯂꯛꯈꯤꯒꯦ ꯃꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯤꯖꯕꯅꯦ ꯃꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤ ꯃꯌꯥꯝ ꯆꯠꯇꯧꯕꯁꯤꯡꯗꯨꯗ ꯌꯦꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯇ꯭ꯔꯦꯟꯗꯒ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗꯒ ꯄꯨꯕ ꯅꯨꯡꯁꯤꯠ ꯀꯥꯝꯃꯒ ꯁꯤꯖꯤꯟꯅꯕ ꯄꯤꯂꯣꯗꯣ ꯑꯗꯩ ꯀꯣꯜꯒꯦꯠ ꯄꯤꯔꯦ ꯑꯗꯒꯤ ꯁꯤꯅ ꯕꯦꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯇꯣꯔꯆ ꯂꯥꯏꯠꯀꯨꯝꯕꯗ ꯑꯗꯩ ꯁꯤꯅ ꯀꯥꯡꯍꯟ ꯀꯤꯅꯕ ꯊꯧꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯊꯧꯔꯤ ꯄꯤꯔꯦ ꯑꯗꯒꯤ ꯕ꯭ꯔꯁ ꯄꯤꯔꯦ ꯁꯥꯄꯣꯟ ꯑꯃ ꯄꯤꯔꯦ ꯑꯗꯒꯤꯅꯦ ꯃꯌꯥꯝ ꯇꯥꯋꯦꯜ ꯑꯃꯁꯨ ꯄꯤꯔꯦ ꯇꯥꯋꯦꯜꯁꯤꯗꯤ ꯐꯩꯌꯦ ꯃꯣꯝꯄꯥꯛ ꯐꯤꯗꯛꯀꯗꯨꯗꯤ ꯀꯌꯥ ꯐꯕ ꯇꯧꯗꯦꯕ ꯃꯅꯝ ꯅꯝꯃꯦꯕꯀꯣ ꯐꯅꯌꯥꯝ ꯄꯤꯔꯦ ꯌꯦꯡꯉꯨꯅꯦꯇꯣ ꯌꯥꯝꯃꯦ ꯔꯥꯏꯇꯤꯡ ꯄꯦꯗꯅꯦ ꯄꯦꯟꯅꯦ ꯑꯗꯒꯤ ꯁꯤꯅ ꯀꯥꯖꯨ ꯕꯗꯥꯝ ꯂꯩꯗꯅ ꯗ꯭ꯔꯥꯏ ꯅꯠꯁ ꯀꯦꯛꯀꯨꯝꯕꯁꯨ ꯄꯤꯔꯦ ꯖꯨꯁ ꯑꯃꯁꯨ ꯌꯥꯎ ꯃꯥꯜꯂꯦ ꯐꯖꯅ ꯐꯥꯛꯇꯣꯔꯒ ꯎꯠꯂꯛꯀꯦ ꯁꯤ ꯃꯌꯥꯝꯁꯦ ꯄꯤꯔꯦ ꯑꯗꯨꯒ ꯍꯦꯟꯕꯨꯛ ꯃꯆꯥ ꯑꯃꯁꯨ ꯄꯤꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯃꯛ ꯑꯃ ꯄꯤꯔꯦ ꯁꯤꯅ ꯁꯤꯖꯤꯟꯅꯅꯕ ꯁꯤꯈꯩ ꯐꯪꯉꯤ ꯃꯌꯥꯝ ꯏꯂꯦꯛꯁꯟꯒꯤ ꯊꯦꯡꯛ ꯌꯨ